आकाशवाणी इम्फाल Ngangom Kiran pau pajari ahan badamar waiba pau Kaubru amasung thangjing senglab laifam lensingda lai khurum chatpada ayat apan thondanaba Rajapal na yangsilagani hairi Namit tara mari ni chathagadaba State Handloom Expo ngasidagi Imphal East kinil kothida laiba Arban hatta hokrai Congress na hairi kumjalisingani kunmathoi gi census report yumpa moiraga delimitation tawbu yaroi Garida tinted glass natraga black film na pasing masa na athu matam da lokthok na ba laingak na khanghali amasung Wakaf Amendment Bill lisingani kun mga ngasi Lok Sabha da khanakrai Thangjing Seva Mandal Historical Heritage Development Organization amasung Committee on Protection and Preservation of the Historical Rights of Kaubru and Thangjing Hill Ranges ki mihutchinga Rajapal Ajay Kumar Bhalaga ngasi Imphal gi Rajbhavan da unakre Lining Laisol Kumari Lenaba Thangjing amasung Kaubru singi laifamlen singda lai khurum basat ngamdabagi khudongcha da basing mai unaribadu lupsing asigi maikidagi Rajapal da ningthina pawdum duna khanganki Wafam asi kohnanaba yangsilagani hainasu Rajapal na thajaba piraki Unabaduda Security Advisor Rajapal gi Secretary amasung Bishnupur gi SP na singba saruk yaki Amaromda Shiroi Lili Festival lisingani kunmanga gi ahanba Organizing Committee gi mifam ngasi Rajapal Ajay Kumar Bhala na sabapati woiduna pangthokrai Imphal gi Rajbhavan da laiba conference hall pangthokiba mifam aduda festival asi asoi angam yaudana ningthina pangthokpa yanaba tongan wafam kaya khanaki Mifamaduda DGP, PCCF, Principal Secretary, Commissioner Singamasung, Police, Military Masung, Civil Gimakokthongba, Official Kaya Sarukyaki. Numitara Marini Chathagadaba State Handloom Expo, Hatkar Gha Mela, Ngasidagi, Imphal East Kinil Kutida Laiba, Arban Hatta Hokrai. Manipur Handloom and Handicraft Development Corporation Limited na Kendragi Textile Mantralogi Makharasin Mela Ashida Kutsa Haibagi Potok Sing Utpa Stall Home Purom Hangli. Hogdokpogi Thorum the Wangang Bada Manipur Handloom and Handicraft Development Corporation Limited ki Managing Director Elangum Jitian Hai Hauziki Matamda Akoibai Kalngak to na Thamna Bohana Bada Kutsa Haiba Sing Chaur Badai Talai. Mahanahai Kutsa Haiba Sing na Akoibai Kalda Kahilodo Potok Sing Putok Tangai Fadi. Mahanahai Lamdam Ashida Putokpa Potok Sing Hana Puto Angi Hairabadi Lamdam Asiki Miamna Polam Sing as a season of Tangai Fade Mahanahai I couldn't put possession as a coin, something a big heavy labor target, local consumption, so my papa wagani, local consumption, my papa, ama or a pagi matata, Aquina, high end production as Simapanda, Tabang, Nabagi capacity to Canada Department, Wondery, Salonsato, Mayam Manunda, Kanakanana, Mapanda Taba, high end production, Putopungani, Putopa Karikari, Sangi Habado, Sarkana, Wonderiba, Tabak Toram, Toxin, Punamoxing Asina, Sokopa, Gonomi Pagat Pahabdo, Durivanina, when I see Silva marketing platform, Baro Sargana, Sinviva programs in a Saikoi, Baro Sarkava. Tabangam program Primaxing asi Aquina Mayo Yadana Apung Panba Hamasangi Hanagi Kendragi Mapan Thorum Rajamantri Dr. Rajkumar Ranjan Singh Hari Bimstek to Yauriba Laibak Tarik Kimanunda Selthum Kala Sanskriti Masung Geopolitical Gilamda Maroi Betangbang Kaya Pinaduna Lakli Thailand gi Chulalongkorn University da ngarang pangtokiba ahom suba Bimstek dialogue listening kun manga da saruk yaraduna Dr. Ranjan Nahai Bharat ki ek is policy masung Thailand gi nongpokti yang bathoksan na Laibak Singh asigi marakta hena pamari thamna bohana bada achobu thodang lauri It is my privilege to address this distinguished gathering at the third Bimstek dialogue focusing on the theme imperative and impediment of Bimstek. Our discussion here will play a crucial role in shaping the future of regional cooperation in the Geo-Bengal and wider Indian Ocean region. Free movement regime Hanjalhanna Bamasung Naga Tabamapam Sing Dangam Kai Samal Kabatok Navadabi Sing Takshinduna Ngasi Ukrulda Miamgi Kongchidama Satkray. Ukrula Masung Kamjong Jilagi Tongan Apam Sing the Lak Miam Saruk Yaki Bareli Edu Loshilakpada Ukrul District Headquarters Ki Grounda Miamgi Mipamama Pangtoki. Tungda Makoina Ukrulgi Deputy Commissioner Ki Kutangda Pradhan Mantri da Memorandum Amashipishan Ki. Mifamaduda Pungyargi MLA Laisho Kaishing Amasung, Chingaigi MLA Kasim Basum Yauna, Tongan ba Civil Society Organization Singi, Lusingba Kaya Sarukyaki. Paugi Maraktana, Ateno Break Ama.
chahi khudingi bharat ta miyoi lakh tara mari cancer diagnose towi masisu ayambana thengna khangbani miyoi mapalgi manungda amadi cancer narai nganna khangdo hobana punshi kan bangami cancer kok na bagi khwaidagi faba pambai di nganna lona leiba tumor na khudong thiningai oiraktringai da khangdok hobani lanthok chari phantom detect भारत की आहान बा EDIM based multi tumor blood test masina cancer bu layong utlaktringaida khangdokpangami lona leiba tumor sing chahi kaya aikhoi khangdana chawkhalai nganna khangdokshi cancer maithi ba pishi ngasigi achamba blood test amana adongi punsibu honghangadori bani lengbira u babina diagnostics soibam laikai porompat natraga adomgi test book taunaba 6909 365 328 ta call tawbiu nganna khangdoktuna punsi kayabu kalliba phantom detect tabiriba pawasi akaswani imphal dagini Manipur Pradesh Congress Committee MPCC की Vice President Hareswar Goswami na hairi kumja lising ani kunmatoi ke census report yumpham warga delimitation tobu yaroi Imphal ke Congress bawon danga si pamusing unaba mada Sri Goswami na hai kumja lising ani kunmatoi ke census report ase yamna kuirwa maramna masidi yumpham moiduna delimitation toba si achumbo oiroi maramaduna ningthina verification tawduna yangchilaba matungda delimitation tobuna achumbo khongthang oigani hairi mahak hai delimitation to wa pam da na te koi congress party na delimitation to wa koi pami to da bu achumba census da yumpham oibiu 2001 gi census se thi irregular mayam oiba thoiba census mo oire haiba sini masigi wafam chi lakpadagi writ petition PIL number 16 of 2005 si matam dugina Guwahati High Court Imphal bench haiba tare masida sida sigumba yamna sathina khenaba mayam irregularities mayam leiba se masi yaningde haiduna masigi mathakta hairiba 2001 gi census se ti amuka hanna review to view niyom chumna to view haidana daga political party mayam na thaba laigre garida tinted glass natraga black film na pasing masa masana athu matam da lokthok na ba laingak na khanghali Rajya Transport Director Dr. Navigator Lion Lakpum na thokpa cherola mada hai asuguma gari singi mingsalda maman bagi thawong sing asina aina madi santi raksa ngakliba security personnel singda khudong chadabu kaya thengnari asuguma ain gi wangmada mingsan mamhan bagi thawong chathariba mioy singna tinted glass natraga black film lokthoktrabadi mokhoi gi mathakta ain gi matung ina kan thabak lokul agani World Oral Health Day gi thorong mari lenana lemna ya laying bagi thoruma mangasi Kakching Wari de laiba Kongoi Community Hall de pangthokre Jenims Imphal gi Dental College amasung Pediatric and Preventive Dentistry na punna sinduna pangthokiba thoruma da lanjenar pumyoy kuntra yauna punna myoy chamyang khairom laying ki thoruma du mari lenana wangang bada Jenims ki Dental College ki Pediatric and Preventive Dentistry ki Associate Professor Dr. Sarna Ningthojamna Ashumna hai World Oral Health Day ga mari lainana ngasi specially Kakching Idol Association Club sida camp tauna aduda natana koi pit and fisher sealant drive ama pangthok sari pit and sealant haibadi kaino haibada koi ya se tin cha dringaida preventive measure oina yapang ya maningi posterior molar posterior premolar bu sealing tawraga future da tin cha danaba preventive measure drive sidai sida specially adu masu focus tawjarga lakpani mayamna sungba khudong chabase lawbiningagadi akoi dental college jenimsa adum lakpiyu Professor W Sanbabuna ngasidagi Danamanjuri University gi Vice Chancellor oina thabak puba haukhre Nauna pharmacy puraba Professor Sanbabuna hai Danamanjuri University bu mapung phaba University ama ohin baibasi University asigi makhada lariba college sing staff amadi sarkar punna thodang lomina tangai phadi masigi mathakta University asigi academic calendar ningthina pangthoktuna mahi masing tambagi thabak sing hena fagat hana bohana kadabani mahak hai Academic calendar si mapung phana sanahanba leibam thokpa national level da laiba international level da laiba university mayam da sanaiba pattern sida masi pukhalakpa si yam important hoy number 1 number 2 ekhoi digi puthoiba satra mayam si afaba satra oina bi tamakta laiba officer mayam university gi oja punama dedicatedly work to bama chang sigi commitment sima yam important hoy adu masigi commitment mayam si laite habinti loino laibani ekhoi anoba thona
anova vision policies mayam ma sida integrate tawrakpa asima yamna darkar nei huji ma kyoina Rajya Education S Bibak na sinduna class 10 amadi 12 ki parikha da thoidok hendok poirak khiba lenga ki school singi mahiro singda lisingani kunmari kunmanga gi oina mana yenthop ki thormama ngasi Imphal ki konung mamang da leiba Manipur State Film Development Society ki auditorium da pangthokrai Manipur People's Party MPP na sinduna nongma gi oiba political awareness amadi longwisingda maru marang yenthop ki thormama ngasi Imphal West ki Kachi Kul Community Hall da pangthokrai Aikoi tabak surasi hai bihiram da satarakpa thoromadu maruina lamda masigi longmisingna pothok hena puthok tuna rajasig summit lon fagat hena bagi wakalon da satarakpani hairi Rims Imphal gi General OPD complex ta ngasi autism gi matang da miamni hena khanghan ba malengu namit palan pangthok krai DFO Central Forest Division gi yang makha da Sadar West Range ki Range Forest Officer na lusingduna cherau chingi fata haudi plastic na singba amara kai sing sengdop gi drive amang asi chatakrai Imphal ki khurai kongpan da leiba thoban dong thong asi naungna sana bagi damuk darka leba thok sing packet pa hongna ba thong asi lan ba matam khargi oina thingle hari wafam asi Netaji Memorial Club khurai kongpal na thadorokpa serol amada haibani Akashvani Imphal lagi pau tabiri Wakaf Amendment Bill lisingani kunmanga ngasi Lok Sabha da khanakrai Kendra ki Minority Affairs Mantri Kiran Rijuna bill adu Sabha da puthok laduna hai bill asina Muslim single lining laisol gamari lena bahiram amatada kaiba piroi masina Wakaf board kamari lena balan tum khakta gamari lena gani mahana hai sarkar na Wakaf board sing bu dharam da mising mikhai nai da mong da semda ko pami bill asida masajid sing sillang bagi mari lena wapam amatta yaude hauzik sana bagi pau Mangsatabam Premananda dagi Loitongom Sarat Singham Memorial First Women's Futsal Inter-Club Championship lisingani kunma kuntaru ki ngasi sana khiba match ta Young Welfare Club amasung Manipur Police Sports Club panjil taruk chanaduna draw chatkre ngasi sana khiba thopa match singda FC Imphal na Khuman FA bu panjil kuntra taruk ahum amadi Eastern Sporting Union na Manipur United FA bu panjil trama thoi tare ta thoiki LMLCC langmaidong na sinduna chathariba manga suba state level open football tournament lisingani kunma gi ngasi sana khiba match ta WFC Waikhong amasung FCL Lamzau panjil ahumom chanaduna draw oikre ngasi sana khiba topa match amadana HFC langmaidong na PFTC Samarambu panjil taret amada thoiki ahanba samaro chigong trophy lisingani kunma gi ngasi sana khiba match da Pupu FC na SLFC Samurobu panjil ahum amada thoikre atopa match amada Panthoibi FC na UCFA Laifrakpambu panjil mari ani da thoiki Tatret suba Manipur State League lisingani kunmari kumagi ngasi sana khiba match da Milan FA na Northeastern Sporting Union bu panjil ani sinoda thoikre ngasi sana khiba to match singda Youth Organization Sporting Club na Rahi UC bu panjil ahum sinoda thoiki tarama suba Loktak Trophy under 17 tournament ki ngasi sana khiba match da YSWA Udlau amasung GDC Tinungai panjil amata janaba ngamdana draw oikre ani suba Kaksing Tabam Kunjabi Sharma Memorial League kam knockout Kendra Wise Kang tournament lisingani kumagi ngasi sana khiba match da Nambol Kang khudna SSU bu panjil tratruk trahumdoi da thoikre ani suba Khongram Ongbi Hizam Mema Devi Memorial T20 Manipur Veteran Cricket Tournament lisingani kumagi ngasi sana khiba match da RNEF Mayang Imphal na LCC Lamsangbu run yankai mari da thoiki atopa match amadana YUCC Kwakathil Moirangpurel na model Chingama Khabu Rantrama Thoi de Thoiki Ani Suba MNCA Men's Under 23 Hawam Biramangol Singa Memorial Trophy lisingani kumri kumagi ngasi sana khiba match singda race khwainangampal lamabam laikaina Al Amin Lilongbu wicket tareta thoiki Lanjam Public Ground da sana khiba match amadana KACC Khomidok na SESU Wangkai Palace Compound bu run ahum da thoikre Kiran Aroibada maruyo pau amohanna Kaubru masung thangjing senglab lai phamlan singda lai khurm chatpada ayat apan thondana ba Rajapal na yangsilagani hari Namit tara marini chathagada ba State Handloom Expo ngasidagi Imphal is kinila kothi dalaiba Arban hatta haukrai Congress na hari kumjali singani kunmathoi ga census report yum phamwarga delimitation tobu yaroi Gari da tinted glass natraga black film na passing masa na athu matam da lokthok na ba laingak na khangal le masung Wakaf Amendment Bill singani kunmanga ngasi Lok Sabha da khanakre Paulo Jare